ngasi phongkiba tuan Manipuri sifhongsing amasum thokiba thawdo wathoksingi maruoibe I pausing khongasaraga Manipur top channel gi maikeidigi Miyam thamjagi ahanbada Republic Day 2022 gi Gallantry Medal Service Medal sing lauthokpada Manipur gi taruk yaurakle lakliba January 13 ta pangthokadaba India gi Republic Day 2022 gi Gallantry Medal sing Service Medal sing lauthokpada Manipur gi taruk yaurakle Levasi goina police personnel samapan ga kuntra ga mapan medal sing asipi naba lauthokibani medal sing asigi manungda police medal for gallantry PMG da samaga marfuga mapan president police medal for distinguished service PPM da marfuga ni panamadi police medal for meritorious service PM da satruka humfuga ni thoini Levasi goina police medal for gallantry award ki personnel samaga marfuga mapan khangat pada Manipur gi ASI ningthaujum ibotombi yaurkhibani president police medal for distinguished service ki oina personnel marfuga nipan khanbada tare suba Indian Reserve Battalion Manipur IRB ki commandant thadau mangkhojang kipken yaurkhibani amasum police medal for meritorious service ki oina personnel satru ko humfuga nitoi khangat pada Manipur gi personnel mari yorokhibani personnel sing adudi IGP training police headquarter Manipur Helthang Thangolin Gangte MPTC Manipura Sobedar oiriba Takhelambam Gojendro Sunil Kumar Soram amadi MPTC Manipur Halbidar oiriba Yumnam Gonesoni amaram the Republic Day gi Correctional Service Medal Fanglagadaba Prison Personnel Sing Lauthokpada Manipuri ama yarokle mi edudi Head Warder MD Kalam Sahani Haiden Spali Atopa Pawmana authorized tawdaba farm agency singna motor vehicle yonbada athing mathamkre State the motor vehicle singasi mari lainaba authority na piba trade certificate kaloinana authorized tawraba dealer khaktana yonbi yagan hene Manipulenga ki transport department na thokpa notice amana hairi notification adu gi matungin anauba gari singi registration gi application adu mari lainaba authority khaktana piba valid oiriba trade certificate kaloinana authorized tawraba motor dealer singna piba form kungani thoigi sale certificate khaktada apply tawgadabani haina spali atopa pawmana phawbai mei thadokhibadagi matha saraba lomi anida minister na sale tengbang pikre mai thakibasing mapunsigi nungaiba phangdrasanu rajen phawbai mei thakibadagi awana mayuknariba lamsang kendra gi lomi anida education minister S Rajen sale gi tengbang khusinakre ngasi lamsang kendra gi salamda leiba minister Rajen gi mayumda pangthokpa sel gi tengpang khusinaba thoramduga mari leinana minister na paumi singda hai handak poinu gi lawlokpa matamda mana ingkholdagi lawrembam nimai chan apokpa sanaton amadi loitang kholendagi haubizam deni singa apokpa lekhidraba chandraski law sangam ahum mana ingkhol area amasum loitangi Uma soi haina khangnaba mafamda law uraga imung manung honajaraga leiriba lawmi ani sigi phawai sing kanaguma masakhangdaba miyoi kharena mai thadok piramba si lebuk thibene amadi masida sienriba miyoi sing aikoina masakhangdrabasu amam angan khairiba mapuna serak pisanu loinana mapun sida nungaiba fangdana mapuna soidana serak pirakani haibigi thajaba lei haina sufungdokhi atopa pawmanamu Lainga na Kaksing district ki COVID warrior oikibasing sauna namthak tawbiri COVID-19 gani subu wave tama sama sagi asinba kaya kaithoktuna laisat asibu maithiba pinabu honabada asawba thodang lokhiba Kaksing district ki staff nurse oikiba miyoi kungamari Kaksing gi dedicated worker tara loinana catering service tawkiba ising supply tawkiba miyoi singi senpham pithokbidabana COVID warrior oikibasing mayum thadoktuna sienabagi tanpham yaure hadi Kaksing waidi gi Kongoi Community Hall pangthokpa pawgi mifam amada is saisel kobo miyamana hai COVID-19 lan thengnabada lenga ki yathang matungina miyam gidamak khanduna lanai oina puthokhiba senpham athuba matamda pithok pidrabadi makhoi so araiba upai sijinaduna lakliba sachat kungani panagi inmate oikhiba singdagi mathau taba senpham sing lokhatnaba thawrang tawragani haiki catering service ki asawba thodang lokhiba P
BJ Fundukiba, Manipura Lady Kendra, Humfugi Manunda, Yankaiga Mapandi, Karada Werabasu, Pitok Piri, Habigi Pau Lady, Adu Kaxing Goinadi, Lupama Power PB than a lady. Marie Navasinda, Taxilurabasu, local MLA, DCM, DCM na Aman Amada, Taishina Duna lady, Miyam with a Makanduna one of Hona Zaki singer Sigida Makangviduna, Atubumatam Langana local MLA Madi Marie Lane of official singer COVID warrior, Wikipasina, Hausi Tianari Pawa Basic one Binabasu, Apil Toraki. Makasa Tarakpoina Topapaman, indoor the Angang Taruk Omicron positive everything. Madhya Pradesh ki indoor da pick liba angang taruk yawn Omicron variant ki anoba case taragani toy thengnare hari hiram sigamari lainana Siri Aurobindo Institute of Medical Sciences ki founder chairman Binod Bandari na phungdo ki vida saye sigi January taruk tagi Omicron variant ki case kunga mata thengnakre makoi singa sigi manungda miyoi ahum di hauji ma hospital laying duna lady atopa miyoi taragani pana duna faduna hospital sindagi research tokre hari miyoi kunga mata sigi manungda ahal oiraba miyoi taraga manga di COVID-19 gi vaccine dose anima kapthoklaba singni haina spalli loisilak poina topa pawmana miyam dagi lut touriba criminal asengbadi MLA Rameshor ni Handak marak media sing the kaksingi MLA Rameshor singagi miyoy karana wai sur Chandra singagi matakta sirak liba wapa masi yumpam yaudub aran ba propaganda ni aran ba oida pada mangang liba miyamgi maral tauri basi Rameshor ni haina BJP gi intending candidate wai sur Chandra gi All Sora Youth Committee gi acting president MD Hussein Aham ana phongdokre ngasi surada pangthuki pawgi mi phamamaga mari leinana makna makhatana phongdokibada wai sur chandradi kaksingi karam maphamda sothari miyamna kari awaba thingnari haiba thiduna development tawrakliba nupani makna criminal case ta chennaramnabadi lairik laisu haikraba kaksingi miyamna matau karamna MLA oina tam ohumlak thangna kahalam libano Masi yumpam yaudaba aran ma propaganda ni miyambo apang musina ba ikai ba pina bu hona ba wapam ni haina phongdoki magna makhata na hai lairaba miyamgi PDS ki sakthong suna pibidaba COVID pandemic lan thengnana ba thadakiba senpham mafam marang khangandaba lambi khara koilas tharaga lambi nifu koilas thare haijinba ecotourism destination gi lak yangkai kai khraga sangsaba lusindana thambiba laumi singdagi loan pina haijinduna pata laukhraga loan tumina lauthokiba UP adakhyana soragi putharakpa water supply scheme makna putharakpani haijinba sigumba oida padaba kya haijinba sigumba criminal di MLA Rameshor ni haki mahakna hai wai sur Chandra gi matamna miyoi lising taragani thoi hena BJP da enrollment tawhanduna kaksing da BJP pu mapangal hena kalankibani masigi sapsab khudam changdam haujiksu lengdana laidi karigumba Rameshor da BJP gi ticket pirabadi kaksing kendra da BJP asi hi luppagal loinana kaksing gi chakwa thorang nasu maning halagani hainasu phongdokhi haidi aduga ngasi goinati mem paus matang se lusinjaragi amasum pathoksa-gi bida soikiba lankiba kya yaurs mem na ngakfigani amasum matam gi ba maru ebi pausing su mem da lepa leitana update pizara ken su channel sigi mekedi gi su mem da thamjari and thank you